Madhya Pradesh amadi Gujarat cup syrup thaklubadagi pikliba angang kaya sikhiba duga mari lainana fakiba pediatrician Dr. Pravin Sonina cup syrup saba Tamil Nadu company amadagi sada taragi commission saki haibagi wafam masana maral yajakre haide Dr. Pravin Madhya Pradesh ki court na bail pi kibaga loinana Dr. asigi matakta ahenba thiba humbagi thabak sathanaba amadi wahang pang taunaba khangan kre haide Police na fongdorokpagi matung inna Dr. Soni amadi atopa Dr. Kayana contaminated cup syrup adu angang singda prescribe tawduna pithakpada urine pass tawbada khudong sadaba amadi kidney ga mari lainaba complication kaya angang singda mayok na hale khangna makata na contaminated cup syrup sing asi prescribe tawki Madhya Pradesh ki court na Dr. Soni gi thawong asi national medical guideline khongaung na ba thawong ni haina su fongdokre